Imphal June 21 Masagi sahi tara humdoi khaktangai ribi Nupimacha ama phaduna mayumda pusillaga ikai khumnaba Manghanbiraba matungda masana hana hu til hidak thaklaga Nupimacha adudasu namduna pithaknaba hotnaramba naha ama kotna jail da thajinkhre ngasi special judge pokso Imphal East na judicial custody da remand tawkhraba naha adugi maming MD Sabir Ahmad Kawi Sahi Kunganithoi Yaripok Pogden Mang Lerektagi MD Inaugi Machanupani Thogdokchigi Matangda victim oiribi Nupimacha adugi apokpa mafana tha asigi taranipanda women police station Imphal East report tawrakhibani report adugi matungin mahaki anisuba machanupibu miyoi asina tha asigi tarataruki numthil pung mari makhai rom tarakpada masagi ayaba yaudana haikru makhong kaithel dagi port laiba chatpada namduna faraga pukhibani hairi thogdoksigi matangda police station asina Pokso Act 2012 ki section 4 amasung Indian Penal Code ki section 365/366A/309/307 ki makhada case ama register tawduna lokhatkhi aduga hu thaglubadagi Jawaharlal Nehru Institute of Medical Sciences Jennings ki medicine ward ki room number 23 da laikan naramaba miyoi adu tha asigi 19 ki numidang pung 10:40 rom tarakpada phagat khibani hairi mahak pharaba matungda police custody da remand lokthaduna wahang pahun chatharaklaga ngasi police remand dagi matam loiraduna judicial custody da remand prayer da court asida puthor khibada mathang thagi manga fawba jail da thajin khibani police na mahaki mathakta Nupimacha asigi ikai khumnaba manghanbada natana hu pithaktuna sijahannaba honarambagi charge sing tawri